lamdam sida leiraga ngasi kari thoba hayeng kari thoba haibagi wakhalon sidaida tangdu leitadaba ama oire aduna haibasingse kanana oilake hay matamda sasonse koi operation success patient dai haibadi oiramina manipuri ma si koi manipuri praja koi si ngaksam yore haibagi thaktu yore aduna asigumba mayam singase kanana oilake hay matamda koi democracy chapalega nina koi grass level dagi sai local se government haibatai location government sidagina honorable MLA kumpu aduga MP humse masina ohenbani haidana koi logjayeba marandi prajani election da thagakre election di matam moin haire praja nungaingani praja gi wata padna thabuk tawni haina haire aba adumba haiba singdo mada thajadana praja singasina koi maji kwaigi sarabani aduna makoi thagalaga moina sarkar pai taragadi ikoi nungairani haidana adugumba honorable local government gi pradhan oiro member oiro adagi parisati member oiro adudagi honorable MLA oiro adagi honorable MP oiro nungaini na thagaline adugi mathakta koi gi bharat varsha gi laiba voter 96 koi gi point 88 aduga manipur gi voter laiba lakun koi gi 57000 gumbase sina tholaga koi gi bharat kina voter crore 96.98 crore tholaga bharat ki parliament phamba ya nati adagi amu manipur gi voter lakunga koi 57000 se si tholaga koi manipur vidhan sabha da phamaga ain sabha sida tawya ba nati adu jadi lurei badi honorable MLA hunga tagi nataba local government gi leiba koi gi pradhan oiro member oiro parisati member oiro honorable MLA hungu oiro adudagi MP oiro moi kudingma coordination lenana thabak toba matamda manipur gumba pikraba square kilometer lising kuni toiga saum kuntre khak chawba mioi la kuntha taru khak leiba aduga rasangi joysilmarna hena chawba adugumba koi tiny state neba missing agragi se agate sida koi 45 lakhs kumba leramni pikraba district da already koi gi leiba yamjaki draba degi pikraba lamdam ase masi ma choklan bai ba se masi yamna laiba easy task neba adegi hujik hainare koini MPDM na maru ina thamdri wapandi kanaguma honorable MLA singdo ikoi makoi da kaimta nate ko fake tuni koina haijari se ngasai honorable MLA singhai aidi ahumla kare aidi anira kare aidi mangara kare aidi tarera kare haire adu itari mana represent tawriba koi assembly segment do madu modern assembly segment oirabra adagi modern constituency oirabra lairaba leitrabra adagi praja gi yum kudingma RCC na sarabra low labuk leiragana chahi chupa low bai yabagi thaktu yorabra hairiba mayam singase manipur ama bahu leite adu itaragadi ngasagi manipur gumba yamna pikpa sidaida koi assembly humpu sidaida MLA sing adagi MP sing adagi local government gi leiba pradhan member sing na tawga haitadi chahi anida manipur gi leiba assembly segment humpu modern assembly segment ohenba yaya masi maithak tamoga samane kudam oina hairabada operation success operation di mai paba patient di dai oiraba adu itadi praja miyam sing ngogdana leire